BS6 update tabiriba amadi yengbiriba khwai khudimakpu taramna okchari ngasi su BS6 update na case anikhak puduna lakchari ahan bada pujarak liba case asi serial killer Devendra Sharma mahagasi ahan bada Ayurveda gi medical doctor masida chahi taramatho hena leram laba matungda aranba gas agency ama amasung matung tarakbada kidney transplant tawbagi asoba racket ama semki masigi matungda miya yankai hena Hatkhi amasung mihat sing adugi evidence manghan nanabagi damak haksang sing adubu gumbirgi machinjak ohenkhiba yamna thamoi kainingai oiba serial killer amagi case ni masagi phangpham thokpa dandidagi nanthoknaba honabada ashram amada prohibited ki saklon phawba lawduna leikhrabasu Delhi police tagi nanthokpa namkidi UP gi Aligarh laiba Devendra Sharma Bihar gi college amadagi BA MS degree fanglaba matungda Devendra Rajasthan da laktuna bandikui hairiba mapam asida janata clinic ama hangdoktuna mapam asida chaurakna sahi taramathoi thabak tawduna leiki masigi makha tarakpada mahangna hairiba sinpham ase thadokki madugi matungda gas agency ama hangdoknaba wakhallon galanana UP gi Aligarh da amuk hanna Devendra laki mahagna Aligarh hariba mafam asida laktuna gas agency gi thabak asi tawba matamda mahakpu minamba lana lamjingbiba asina maram oiraga yamlaba senpham kaya marum manglammi mahaki punsida leikha taba haibado horaki mingondagi lawruba paisa singnanaba hotnaba mangkhiba lanthum singasi hanjinnaba hotnaba matamda Devendrana fake gas agency ama semki amadi tongan ba oil company gi truck sing mahakna lut tawki fake gas agency gi thabagasi chatharingi manungda mahakna illegal oina kidney transplant tawbagi racket amasu 1998 tagina 2004 fawbada semgatuna chaurakna aina yadaba mongda kidney chamaga kunga manga transplant tawki maruina hairiba thabak asi Delhi Rajasthan Haryana hairiba mafam sing asida mahakna kidney transplant tawbagi thabak asi doctor amadi tongan ba miyoi singi middleman singi matenga lanana hairiba kidney transplant tawbagi thabak ase Devendra sathaki kidney transplant tawba sida lakh manga dagina taret phawbada fanglami adubu masina mahak apen bahaibado oide masidagi mahakna taxi driver singda da oina target tawrakhi mahakna Delhi dagi taxi sing asi wairaga laki amasung lakpagi lambida aseng batanja yengduna driver sing asibu lambida mahakna hatlammi madugi matung tarakpada thawai yaudraba taxi driver sing adugi haksang sing adubana UP gi Kasgans Hazara Canal da langthaduna mihat adu chathaki haibagi evidence laitana bagina bakhonaki Hazara Canal hairiba mafam asi Gumbir singna chaktaba mafam amakak oirami mahagna turel asida thawai yaugdraba haksang sing adu thadaduna mafam adu leiriba Gumbirgi machinjak sing hunki Devendrana taxi driver sing asibu evidence laitana nabagidama Gumbirgi machinjak ohenkraba matungda makhoina thaurakpa gari sing adubuna jang market ta puraktuna lupali sing kundagina kungamanga fawba lawduna mahakna yontoklami asuk chawba thabagasi Devendra mathantana chathaba nati masi mahakna geng khutfu amasu semduna tamthiba thabak ase chathakibani taxi driver sing asibu hatpagi thabak asi Devendrana paring naina chatharaklaba matungda kungama thorak suba taxi driver asi hatpa matamdadi huranbagi tarani mapugi nongma haibadu Devendragi mafamda taki Delhi police nasu taxi driver sing mafam khangdana yamna toina mangsilakpa asina maram oiraga masigi matangda yamna kupna thijelaki tongan ba source sing dagi police na Devendra bu senaduna leiki
amadi Devendrana kunga mathoi suba taxi driver asigi hakchang mahangna gumbirgi masinjak oinanaba langthananaba hotnaringeida mahakpu kupsen senarakliba Delhi police ki team amana mahakpu red handed oina faki masigi makha tarakpada Delhi police na mahakpu akanba interrogation chathaki amashung Devendra Sarama mahak masagi maral masana yazaki aduga Delhi police na masimasu khangbangamki madudi haujuk phawbada Devendra na hatliba miyai asi yankhaigi mathaktani yankhai asigi matungdagidi kaya surabano haiba asi mahak masing thiba ngamdre haiduna mahakna police ki interrogation aduda phongdokhi mahakna chathakiba tamthiraba mihat sing asigi manungdagi subnatagi police na haksang taret khak phangbangamki maduna maram oiraga Devendra miyai taret khak hatpagi maralda punsi supa phadok piki thaudo asigi matungdagidi Devendra magi nupi amadi machana mabasu thadok lamki Devendra na punsigi phadok oina Jaipurgi Central Jailda leiraba matung lisingani kungi January da mahak asi mahaki afaba lamchat sajat aduna maram oiraga numit kungani thoigi oiba payroll amada mahak asi thadoki adubu Devendra na payroll gi matam loiraba phawbada mahak halakhide masidagi police singnasu mahaki khongul liki madugi makha tarakbada police singna wanted criminals singi matangda information khomjilakpa matamda Delhi police ki inspector amana Devendra ani suba oina luhongle amasung mahaki loinabiga loinana baprola hariba area asida leire haiba khangki aduga mahagna mafam aduda property dealership ki thabak ama naungna paikhatle haibasu khangki asigumba tanja asida Conon Place ta laiba chayetnaba building ama yonbagi thodokdagi police na Devendra Saramabu amuka hana faki masigi matungda mahak Tihar jail da thajinki mahak matam khara leiraba matungda Devendra tha anigi oiba payroll da lising ani kunga humdogi Junda jail dagi mahak asi tholaki masidagi amuksu mahak na mamangda chathakibagum payroll gi matam loiraba phawbada mahak halakire police amasung crime branch ki team amana Devendra Sarmagi khongul yamna kanna thiba humbagi thabak chathaki mahakna leramba yai haina khanba mafam Aligarh Jaipur Delhi hairiba mafam sing asida police singna aronba inquiry sing chathaki adubu mahak mafam aduda lei haibigi clue amata fangbangam khide masidagi tha taruki matung Devendra gi mobile da recharge hapadigi police na Devendra gi location fangbangam ki khudakta Delhi police ki team ama Rajasthan gi Dauksha hariba mafam asida laki makhoina mafam aduda yaurakpadadi Devendra gi location asi ashram amagi manungda oiramki masidagi police singna aronba phijet setuna ashram adugi mapanda Devendra fananaba masak khangnanaba hotnaki hapta ama chupna Delhi police na surveillance satharaba matungda Devendra mafam asida ashram asida purohit saduna leire haiba ase khangki police constable amana bakta saduna Devendra ga unaki hakthengnana police constable asiga Devendra ga unaraba matungdagidi purohit asi Devendra ni haiba chapchana khanglaba matungda serial killer Devendra Sarma Delhi police na fabangamki ani subada pujarakliba case asina mamal yamlaba miyoibagi punsi asibu karisu khandana social media da reels video thagatuna view like comment yamnanaba hotnaba matamda tongan ba pambai kya miyamna taunadaba yamna risk leina reels sing nambada mamal yamlaba thawai kya mangkhiba thegnare Mumbai dagi ambi kamdar masagi chahi kungatare surabi satar accountant amari social media ama oiriba Instagram gi influencer 3 lakh sena follower leribi ambi kamdar hairibi nupi mamanabi singa lenana mangangi taluka hariba mafam asida leiba Kumba waterfall hariba mafam asida ambi kamdar su lisingani kunga marigi
July thada mafam asida makhoi mamanabisinga loinina lakhi. Hairiba mafam asi mahuksagi fazabatana yomlaba mafam amani. Mafam asida miyai kaya amasu koiba langba saksa haijanaba sinbagi yamna mafam saba sport amasu oirami. Anbigi aroiba oikiba numit asi mafam aduda nongsu yamna chubana maram oiraga mafam adu yamna nanba mafam amakaksu oiki. Anbina waterfall adugi mahuksagi fazaba sing adu mahaki leiriba Instagram page aduda thagat nanabagidamag photo amadi video ne singba kaya marum namduna leirami. Mahakna reels namnanaba hotnaba matamda masagi khongpham sahodabadagi phit chahum hena luba aruba lokchap aduda mahak tasinki. Oiriba fibam aduda anbiga lakminaba marupsing aduna kudakta police ta pau piki pau adu fangbaga rescue team amadi policing mafam aduda thuna yangna lakhi. Makhoina mafam aduda yaurakpaga rescue operation chathaki. Rescue team na yamna kanna pung kya chupna hotnaraba matungda anbigi thawai yaugdraba haksang loknung adudagi pukhalaki. Officials singna mafam aduda lakliba miyamda thamkiba si mahuksagi fazabada enjoy tawbiyu adubu reels video photo namnanaba hotnaba matamda makogi punsibu lana sizinabiganu haiduna official sing aduna miyam aduda thamki. Thokriba thawdo sigi matangda Magaon police ki inspector Nivriti Boretna thawdo sigi matangda investigation chatharagani hainisu fongdokki. Channel asibu mayamna nungsibiduna like, comment, subscribe tawbiramu loinana comment section da crime ga mari lenaba casing tabiningba leiragadi comment section da ibiramu mayambu khurumjari.